sanaba nungsi chana bahai imung manungga mapunsida wari watai sanadaba matam pidaba mido imung manungda kari halat oirim haibdo kaidungda khangmangam bongde zaruri ni imungda aigi nupida aigi icha isuda angang singda aigi inaw singda iyamba singda babaga imaga matam piba haibese si bahut zaruri ni nabi na so adugi matam dene hissa ma piram sin pungkun mari yumda laibasi pungkun mari sigi sida hissa ma sumna khakki magi imung manung singduga lo nangai gi haptang phagi jogai taw nangai gi tamakte hissa ma khaido ameme yare dana ahum subagi hissa se sigi sida masagi kari taw nangai gi damakta aram taw nangai gi damakta ne ba aram taw nangai sigi khaido iba matam sidi sumna khakki mahakaki damakta ngai re dana ahan baiduna Allah gi ibadat taw bane ba ani subasina magi imung manungi ahum subasina masa khakki oire sigi sida so mahakna sida su matam tongan ba extra matam khaido omeba masa khakki oibanina natabida atopa thabukchu sigi sida ummat ki damakta sumna khaki ummat ki kana nangai gi damakta sigi hisa sida matam peramme haibedi suppose sida matam peramme se karam mona hai ummat ki manungda jo khwaidigi mahak ke khas mi leita re khas special oibni mahak khaki haibedi right hand nabi karim sallallahu alaihi wasallam gi right hand khwaidigi naknaba mi singse sigi se adugi matam aduda unabagi hisama amaka khaido me adu onari si kari maram gino haiba matamda lairiba mahaki khas oiba midu adugi mi singduga unari du kari maram gino ai matamda atai atopa lairiba ummat mayam sing saba mayam sing sigi kana na ba haibede ummat ki kana na ngai gi damakta adugum laba khas oiba mi singdo aduga din gi oiba wari sanarami aduga din gi oiba wari sanaram base makhoi singdun amaka atopa am lairidana adugi du dayo hallame take makhoi su adugi kana badu launa ngai gi damakta dairedana sema sigi sida atopa khas oiriba mi sing sida loina mak hangrami ummat ki kari problem leibano ummat sing sida kari hotnarimo kari aat balairimo natragana islambu chawkhatna ngai gi damakta kari darkar oibano haiba posak sing se adugi matam adu loina mak khaido ammi me aduiduga sigi matam si khaido aba matung sida amaka hairi awqate khalwat nabi ka pak sallallahu alaihi wasallam gi khalwat ki matam che sigi sicho nabi karim sallallahu alaihi wasallam si achanak ikhang khau dana yum sida kaido nung da changak teba mingonda aisi changa iyena haibasi khanghan dabida kaidung da nabi alaihi salatu wasalam si yum da kaidung da chang de changma matam da yum sida changene salam thogani natragana atopa nabi sina change i haibasi khangna ngai gi signal ama suksoi sui dan maki pige dabane ani si nabi su kaidung da take si chang drisi kari gen hai matam da imung manung da leiriba mi sing do parisan oidana ngai wadana ngai aduna hana aisi yum chang i haibasi gi khanghalle kai gomba nabi sina safar da leiren safar da leikhraga su yo matam da phone kari karim ta leikhibna te da adu oraga su masjid ta leiraga masjid ta gi angang tharaga yum sida natraga na mi tharaga sabai keram sing tharaga topa posak ama eni tawraga yum sida suksoi dan ma ki halle nabi si lai haibasi yum sida hujikti bhai phone gi juknina loina khangal se khas tor par kari maram gino haiba matam da nabi yum sida eikhoina changak pa matam da lairiba nupi angang sing do phajana lu na leina ngai gi damakta waza kata chum da sing do phajana sem na ngai gi damakta imung manung mot liba sing do loina mo semjan na ngai gi damakta take lakpa matam da hek uba matam da magi wakhallon da nungai na ngai
langfaidai lakpani lapna lakpani mathasara lakpani ad imung chamot chamot leiramagadi aduneba adugineba aduga nabigi sisu chamot chamot leibagi natragasu aikhoida sabakki torparda ummatta khangal lakpane aduga yum sida changam motamna salam tawrami aduideka changakbaga mahak kainomdi warisi karigumba posak ama wari susun suinamagi saramne hangamme tasengnamakki oina ayambana hangisi karina haikanda chanangai thaknai kari leibano haibese sigisi hangammi natragana tuminna leiramme adu karigumba leiramba ma hazar oiba posak ma hazar haibedi imungda jobi leiba singdu adune koichin chelo koithi thiruga dukan dei lawruga amadei makan dei lawruba adunatte ma hazar yumda araiba posak to leiraga di puthoga amaka nabigi manakta pesh tawramme adu matung aduda yum sida changpon dun atopa hadis amadagi mangkolni yum sida changapon matamda sigi dua si solame karamba alhamdulillahi alladhi kafani wa awani walhamdulillahi alladhi at'amani wa saqani walhamdulillahi alladhi man a'la as'aluka an tujirani minan nar siga arti siga din haika matik magon thagat pupunnamak Allah taala gi damaktani mahakna aikhoigi darkar oiba posak khuding makki kafalat tawbire amasung aikhoi punnamak ki leifamse Allah taala na thambire sembire amasung mahak khaki damaktani matik magon thagat pupunnamak mahakna aikhoibu bai pisare amasung pithae amasung mahak khaki matik magon ni Allah taala khaki damakta puri dunya sida leiriba matik magon posak khuding mak तारीफ खुदिम मकसे अल्लाह ताला की दमक्तनी महागना ऐखोई की मथक्ता एहसान तौबीरे ए अल्लाह आई नहाक वंदगी दरखास्त तौजरी हाइजरी रिक्वेस्ट तौजरी नहाकना अदुगुमलबा अजाबे नारदु जहन्नम की अजाब तो अदुदगी कनबियो हाइबसे अमगा हजरत अनस रदियल्लाहु ताला अन्हु दगी रिवायत नि नखोइना करिगुम युम सिदा चंगबा मतमदा युम द लैरिबा मिसिंगसे सिदा सलाम तौसिने भाइरिसि सलाम तौबा मतमदा युम द लैरिबा मिसिंगदुगी बरकत की सबब ओइगेनि आई ख्वाइदगी अराइबा अमलमा ताकेबा सिगी ममांगदा इखोइना लैरि अमा सुन्नत की मतांगदा नैनखियेबा अदुगिदुदा इरियेबा ngasidaina tha ahum mari manga muk faramani adugi sunnat ki lairiktuda yum sida karigumba yum sida rahmat barakat si chelhanningaba paisa nungsa si yamna marang kahellingaba ko adi taragadi sigi amal si tawbiyoye karamba amal hanbada salam tawrani salam tawr matung sida aigi imung manungda mi laigera lairoira jawab pere fare alhamdulillah piraktre aina salam tawrani tawro matung sida amaka assalatu wassalamu ala rasulillahi sallallahu alaihi wasallam si sunbiba khwaidagi laiba daru sharif ne kayo aina salam tawbududa salam gi jawab pidrena atopa makhluk sing chino adum pirak chani gari adui matung aduda assalatu wassalamu ala rasulillahi sallallahu alaihi wasallam si sunba aduga aikoi kulhu diloin haram gani dana kulhu si koi sunbiba kul huwallahu ahad allahu samad lam yalid wa lam yulad wa lam yakul lahu kufuwan ahad adui taragadi adugi yumduda suksoi soidana makki rahmat barakat si celakani paisa nong sawat pa problem lai bising du loina mak Allah taala na sol to birakani rahmat sulairakani paisa su pairakani aduga plus barakat so maka Allah taala na pibi gene aina si thamanga truk sidagi jabse adugi amaldu ubadagi no mafo kaunde alhamdulillah yumde chap changba khodigi salam tawi imung manung da lairam mi sing jun adum jawab pere ai khoina sigi amal se tawren tawbada matam minute numit manga truk ni hafta mo khaktani adudai de hainabi pokhrada maneba ahan badu khaktani khoina sigi amal si taw matam da kitang ikairap tawgadori ji matung sigi mamang da tawkhidaba amal oibanina adui matung dagi di karim te ikai bilairo alhamdulillah huji adugi mamang da Allah gi mai kai degi koi zariya lairamde yum kai sagat pagi huji bhai mathol ahum gi plan da sagatle foundation loire si Allah na zariya da sinjar ime badu aina tawriba amal dugi ne na dawa natragasu si bhoti haibi aidena hana dugi system lairamde ani bai adugum balaiye aduna huji
achilakom hana lairambasing alhamdulillah huji karim leite adune rahmat barkat chengani Allah da thajaraga nabi pak sallallahu alaihi wasallam ge haidok piba hadis oibani mahang na haidok ki basi pathar gi lakir lung de ek khibado adune ba direct chap chana hu bahu oi haibidune ba adu sida hazrat anasai nakhoi nabi de gi riwayat to bi bane nakhoi yum da sangma matam salam taw sigisi salam tawrisi nakhoi gi imung manung da lairi ba mi singdugi barkat ki habuk amani nakhoi na tawri ba do sine hazrat aswad radhiyallahu taala anhu dagi aina hazrat aisha siddiqa radhiyallahu taala anha da hang mane ba karina nabi pak sallallahu alaihi wasallam si yum da laaba matung sida yum gi mi sing se kari kari tawbanu sine adu da hirammi apane ghar walon ke khidmat engo sida engo hairis imung sida changa matung da tuminna lai thokte ba imung manung gi khidmat sa sigi si tawramme ekoi kari oi bano ba nabi de gi hena nauzubillah chawra broba ekoi singal la bra haiba dunia kari gino ba ekoi ni imung manung gi thawi ingkhang suning dris si nabi de gi tammo haiba dunia ba ekoi da hiris nabi sina hazrat aisha da ne ba hangisi kanana hazrat aswad radhiyallahu taala anhu sina hazrat aisha siddiqa radhiyallahu taala anha ekoi gi amma si sidane khwaidigi nabi gi chehti amma ekoi gi amma sista hangi meba karina yum sida changakpo matamda nabi pak sallallahu alaihi wasallam si yum imung manung sida kari kari tawbano sineba hazrat aisha na hariba si amma sina ekoi gi ima sina hari isi yum sida changakpo matamda imung manung gi mi sing se gi khidmat sa sigi si tawramme garweli zindagi eikhoigi imung manung gi lairiba punsi maren se sigi sida hisa lawram misneba makhdum oiraga mahak siler makhdum ai khidmat tawriba midu adogidi makhdum haibadi eikhoigi mina khidmat tawhal laiba aina phammaga lairiba posak to adu oiramde adu tawramde sine bhairisi balke imung manung da lakpa matamda imung manung gi thabuk singsi loina mak suram bisine sida hairi se masalan eikhoigi eikhoigi hameng degi sangom sumba adugi matung aduda masagi khongup si phochanba sigi thabuk si aduga atop thabuk mayam ama su tawrammi haibidune sidingrang nan nikhoina naina kibu matamda sidai nabi na sigi thabuk si tawrammani aduna sigi thabuk si laite adun atop kari thabuk tawru ato sida hai ba atop thabuk su tawramme haibani na sigi thabuk ani si khoina tawba laitraga so lairi imung manung gi thabuk hujikki lairi ba imung manung da tawnai ba thabuk singse sigi si imana tarokpa ichan nupi na tarokpa ngai dabida aina changchallaga tawba haibase nabi gi sunnat achowbone yaujan bi gadabne chak thong bhaire yaujan biu engsang thong bhaire yaujan biu bai yum sit bhaire yaujan biu phi su bhaire yaujan biu si imung manung gi thabuk ngak tane adui taragadi ai gi imung manung da lairi be ima khoi ichan nupi khoi du tawr sa harau gani ado harau ba gi sawap tu samaga plus phanga dawri me huzur sallallahu alaihi wasallam sin atop top thabuk si eng kari kari no tawr mi sai mantam yum da changak po matam da narmi gi satta leir me ba jana sauraga eng matmi kharadi yum si changak po matam da magi haibadi magi maithong che sigi si mapanda leiringai matamdadi phajana engma matamda harauba man yum sida changakba matamda pura eikhoigi sathiba mi gi mawongda si kwaidigi phatta bosak amane nabi na tawmi si yum sida hek changa khara mai gi maithong che onthok kharani pura eikhoigi momon minok ki wakhan nungai begi wakhal londo maithong do adugi mawongda ne adugi mawongda oigedabani sine yamna narmi gi satta thokna nauna yum da di laigedabani imong manung singdu gori utai sanaba matamda su sisine ba nabi hairis sigi si tamjangai oi posak ngaktani ko adui doga nabi sine yum da changpa matamda hadis amagi matung in hairisi kari gui posak amasi suksoi soidana makki masana masabu busy thamak ohellamme thabuk laitrene thabuk laitragasu tuminnadi khalida phammaga laitho amdeba thabuk macha macha oiba posak singdo adusu dum pairamme ba adugi thabuk singdu toramme sida haire to karina masalan ghar gi safai yumda lairiba imung manungi safai dawbudo ai hujikti safai makhan makhan araiba ado somji sitpo oigera bhai pocha lagaibo oigera yum taibo oigera eikhoidi yum taiba ga sidi nupana barhal adu hainadre nupin taire atopa thabukti hainaba mayamam leiridana aju singdi tawjin be haidana
ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥꯎꯗꯨ ꯃꯉꯥ ꯉꯥꯛꯇ ꯍꯧꯔꯛꯄꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯈꯣꯏꯁꯤ ꯇꯧꯍꯜꯂꯝꯃꯦꯕ ꯑꯩꯈꯣꯏꯅ ꯍꯪꯒꯥꯝ ꯆꯥꯟꯕ ꯆꯠꯄꯁꯦ ꯁꯤꯒꯤꯁꯤ ꯑꯍꯥꯟꯕ ꯃꯤ ꯌꯦꯡꯗꯧꯔꯤꯃꯤ ꯀꯣꯌꯦꯡ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣꯅ ꯀꯔꯤꯒꯤ ꯅꯣꯛꯅꯔꯝꯃꯦꯕ ꯆꯠꯅꯗꯕꯅꯤꯅ ꯁꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯁꯨ ꯍꯥꯏꯗꯦꯕ ꯇꯁꯦꯡꯅꯃꯛꯀꯤ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠꯁꯛꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯃꯤꯁꯤ ꯌꯦꯡꯉꯅꯤꯗꯅ ꯄꯥꯠ ꯂꯥꯎꯅ ꯆꯦꯟꯊꯗꯧꯔꯤꯃꯤ ꯑꯗꯨꯏꯗꯨꯒ ꯆꯥꯝꯃꯒ ꯑꯃꯛꯀ ꯃꯤꯁꯤ ꯌꯦꯡꯉꯒꯅꯤ ꯆꯦꯟꯈꯠꯂꯛꯀꯗꯧꯔꯤꯁꯤ ꯌꯥꯎꯔꯝꯗꯅ ꯍꯥꯟꯅ ꯌꯨꯝ ꯁꯤꯠꯄ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯗꯤ ꯍꯩꯔꯛꯈ꯭ꯔꯦꯕ ꯅꯨꯄꯤ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯒꯤꯗꯣ ꯏꯀꯥꯏ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯏꯀꯥꯏꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯅꯗꯕ ꯁꯤꯗꯤ ꯅꯨꯄꯤ ꯈꯛꯀꯤ ꯊꯕꯛꯅꯦꯅ ꯈꯥꯁ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯦꯕ ꯁꯤ ꯊꯝꯃꯣꯏꯗꯕꯅꯦꯕ ꯁꯤ ꯅꯨꯄꯥꯒꯤꯁꯨ ꯊꯕꯛꯅꯦꯕ ꯀꯔꯤ ꯇꯧꯗꯣꯔꯤꯃꯣ ꯃꯤꯅ ꯅꯣꯛꯅꯔꯛꯑꯦ ꯃꯤꯅ ꯍꯥꯏꯔꯛꯑꯦꯅ ꯀꯔꯤ ꯇꯧꯗꯣꯔꯤꯃꯣ ꯚꯥꯏ ꯑꯜꯂꯥꯍꯅ ꯌꯥꯔ ꯂꯣꯏꯔꯦ ꯅꯕꯤꯅ ꯌꯥꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝ ꯍꯔꯥꯎꯅꯤ ꯃꯥꯒꯤ ꯊꯕꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯍꯔꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯦꯗꯨꯅ ꯀꯌꯥꯝ ꯍꯔꯥꯎꯅꯤ ꯏꯃꯥꯗꯨꯅ ꯀꯌꯥꯝ ꯍꯔꯥꯎꯅꯤ नबी सुन्नत प्लस इमुंग मनुंग हराउबगी नुक्सी चानबगी एक जरिया अमा ओइहल्लिमेब अदुदा हायमसी मामूली सी थबुकसी नबी अदुग यामना चाउख्रब नबी पूरी दुनिया के रहमतुल आलमीन ओइना थरखरिबा दुनिया मसापुनम दुनिया अनिमक के मकोक सरदार ओइना थरखरिबा नबीदो अदुफोबो युमद संगकपो मतमदा मामूली सी ओइबा कैसु लेत्रब थबुक सफाई तौबगुम्बा अदगी लेरिबा करी सासन सिंगदो अदुगिदुदा एखोय मचिनजाक पिचबगुम्बा सिसिंगछि अदुगो उट अमसुंग बकरी सिसिंगसिगी इंतजाम तौबा हमिंगदगी संगोम वगैरह सिगी सुम्बा खोतबा सिगी तौरमे अदुगा खादिम लेरेदना खादिम लोइनमक थम्मि नबी सिनी अम्मा पुलपना अखोगी अम्मा लेसी मतम अमदा अखोगी मापन नेबा मापन सि युम तोंगान लोइनमक युम मापन सिदा महाक अखोगी इमा सिंगसे अमोमम लोइनमक लेरिने युम सिदा चंगपगी थबुक सिंगदुनेबा अदो खादिम अमोमम सु थम्मेबा अदो खादिमना तौरिबा थबुक तु फम्मगा निंथौ सारगा लेते हाइबदुनेबा अदुदसु यौबीरमनेबा इसलेरेदना बाजार से खुद सौदा खरीदने जाते और कपड़े में बांध कर ले आते सी बाजार द मसासी इमुंग मनुंगी थबुक से नबी दुने खादिम ददुम तहनग्रसु यारे साबाय अमखक्तंग नबी की इशारा ददी सिरगे लेरिमिदना अदो हाइदबिदा मसाना बाजार सिदा चटलेदना इमुंग मनुंगी पोचै सिंग सि लेरे फीद योमगनेबा अमक पोरगा लाइसी अपने कपड़े में खुद पेवन लगाते अदुइदुगा मसागी फी सेगाइबि सिंगसे सिसि फसल लमे हाइबदुने पेवन सिदा पेवन हाइबिसि सिदा फोट पैन हाइदे पेवन लगाइबि हाइबने नपचन मा हाइबने अदुइ मतमदुदा अयाम्बना हानागी फी सिंगसे अथाबा ngato oidana